Arambai News Guwahati Manipuri Pao Tabiribasingbu ihan hanumagtada Chingangbam Sujitra Nina Kurumjare Hosingasi Samlapa Mariba Pao Sing Lobirase Jail the Lariba Anti-Ka activist Amasung Riser Dolgi President Akhil Gogoina Asamiam da Apong Bachitiama Iraduna Police custody da Mahaki Matakta Lengakna Physical Amasung Mental Ot Neighbor Kya Tauki Habagi Achoba Maral Kya Sirakre Mahaki Mayokta Aranba Pao Kya Sandokpagidamak Mahakna Chithi Asi Tangai Fadana Irakpani so Hairi Kaisum Sangi Kamadagi Irakiba Ngningai Yoraba Wafum Kya Yauba Chithi Asida Court Ki Ayaba Yaudana Mahakpu Delhi the Pudina Chatli RSS da Changlabadi Bel Pigani Aduga BJP da Changlabadi Mantri Pham Pigani Habagi Proposal Fauba Mangonda Piraki so Hairi Aduda Sunatana Turel Dam Sabagi Mayokta Chathariba Andolon Handou Loinana Krisak Mukti Sangram Samiti Thadokuna Asmis Singna Christian Dharma da Changlakliba Sigi Mayokta Thabak Toduna NGO Ama Run Taurabade Lupa Crore Kun Pigani Hainaso Temlaki Hairi Asumna BJP Lenga ki mathakta maral kya siraduna Raizur Dolgi Mireb Amoina Sibsagar Kendradagi Mikhal Thengnariba Akhil Gogoina Sibsagar Miyamna Mahakpu Ahangba Atiyagi Makhada Puthok Pirakani Habagi Thajabasu Phongdoraki Adubu Hanjin Wafum Amadi Mahakna Yamnamak Kanna Palaki Madudi Karigumbada Soiraba Faubada BJP da Vote Pibiganu Haibasine Ngasi BJP ki Assam Mikhal gi oina Party Manifesto Guwahati gi Hotel Taj Vivanta da National President JP Nadda gi mamangda release tawkre NRC dagi illegal miyoi shingi ming logthoktuna achumba NRC ama semba Arunodoi scheme na miyoi lakh kuntra konsinba loinana scheme asigi senfam lupalising ahumda hengat hanbagi wafam yaure Inglisingani kunithoigi Mars kuntrama thoigi manungda Naharol lak amada thabak piba loinana Naharol entrepreneur amasung industrialist lak tara sembagi wafam su palli Scientific oiba moongda Assamgi ichawgi awaba santainagani haibagi thajabasu piki adubo yamnamak ngakningai oina manifesto asida kaagi wafam purup taruk ST chanbagi wafam loinana Assam chuktigi close number taruki matangdadi wafam amata palakidaba sine Marak Sidangasi Assamgi Chief Minister Sarvanan Sonowalna Mikhalgi Bhot Khomlingai ANI ga wari sanaba amada Ka asidi Central Ekne masi chatnagadabani loinana NRC asidi chumthokpagi mathau tari masidi aranbana pik thali yabangam loi aikoina aranba yaudraba NRC ama puthokani amasong Assamda illegal migrant amata leitanabagi thorang singani haina Sarvanan Sonowalna phongdorakhi Nakalamaromda AIUDF ki President Badruddin Azmalna Raizor Dol amasung AJP animak BJP gi oina thabak tawi maral sirakibaga loinana regional party ani ase BJP gi B team nate A team ni hairakli Makhoida selsu BJP na pi aduga minority vote bank thugai halisu hairakli Maramaduna Raizor Dol amasung AJP animaktagi lapna leinanaba Azmalna minority singda hairakli Charaksida Assamda Manipuri Singna Khwaidagi Pungna Tariba Kendra Kasargi Lakipur Kendra dasu Mikhalgi Irang Kangkhalakle All Assam Manipuri Women Mera Paibi Coordination Committee na Mikhalga Marilingana Wafam Kya Thamlakle Lakliba Assam Assembly Mikhalda Manipuri Mireb Oina Chongthokliba Lakipur Kendragi Independent Mireb Oiriba Thoiba Singna Sotharaba Purup Singi Mahut Chilaga Miyamgi Mireb Oina Chongthorakle Aikoina Imalona Larik Tamba Amasung Tabak Pangbada Chitheng Kya Mayok Naringai Tanja Asida Kendra Sigi Miyoi Natabada Mapangi Miyoi Amatada Vote Piduna Sel Panghanba Haibasi Aikoigi Vote Ki Hak Yonthokpane Maramaduna Aikoigi Parent States ni Khanjariba Manipurgi Saknareba Lengak Pairiba Leaders Sing Amadi BJP Luchingba Singna Hariba Kendra Sida Atopa Kanagumba Amatagi Vote Khomba Lakpidanaba Nolukchari Haina Lubasigi President K. Aruna Devi na Thadorokpa Cherol Amana Haizarakle Manipuri Wari Liba Association Assamna Sinduna Lakliba April ki tang Maridagi April ki tang Nipan Phauba Nimit Mangani Chupna Pukrambam Sanaba Ningsing Wari Liba Festival Lamdamasida Ihan Hanboina Lakipurgi South Barak Hall Binakandi Mayai Lekaida Pangthoklagane Lupki President Saubam Khoimu amasung Vice President Usam Chawana Mifam Apoiduna Pangthokiba Mifam Amada Festival asigi oina Thoram Paring amasu semkhre
Hariba thoramsing asida miyamna lengbirakuna saruk yabiranaba lupki thawuren angom Dilip Kumarna khanghalakli. High Court of Manipur lingkhatkibagi nipan lak suba mapok kumon thoram ngasi court asigi auditorium da pangthokre. Chahi asigi oina court singi awada payeng sinaba lupa crore mapan loinana kakching no name sung senapati da district court sananaba lupa crore kudmathoi thamle haina thoram asida saruk yakiba Manipur gi CM N Birenna lauthokhi. Solid waste management ki saruk amoina waste to energy plant Chief Minister N Birenna ngasi CM Secretariat ta sangakre. Pata haudi dagi mai sunglagani lokta ki phumdi dagi ethanol sungnana bahotnari haina video conferencing ki khuthang da sangakhiba thoramasida CM na makata na phongdokhi. Manipur State Sumang Lila Council na local cable TV singda hozik chathariba Sumang Lila Festival asi kapke hairabadi lupali sing yankai pira u haina demand torokpabu amzu amadi Editors Guild Manipur anina yaningdabu phongdoktuna Sumang Lila Council asigi thabak thoram khudingmak khudakta boycott tongnanaba warip laure haina amzugi General Secretary KH Nawbana press ta thadorokpa chirol amana phongdorakli. Iramda miyamgi apunba khorjailup ima khol Manipurgi taramapan suba mapok numit ngasi Manipur Press Club Imphal da pangthokre. Thoromasida lubasigi chahigi chepong iraw khol su phongki loinana angom saritagi saireng larik akai balikli macheta waribam mainu saireng mana lamthokhi. Thoromasida Bimola Devi Adhyaksha Imphal East Jila Parisatna Chief Guest Lupki President Dr. R.K. Gunachandra Singhna President amasung Convener N. Kiran Kumarna Guest of Honor oiki. Thoromgi manung channa saknariba aibi Singh Jodachandra Sanasam Keso Irengba Mangshatabam Komlakanta R.K. Sanahanbi Samurai Latpam Santibala Devi Amadi Guwahati Jagi N.G. Bija Kaisamda Manasing Yanthoki. Panbayai R.K. Gunachandrana advisor oriba Manipuri Literary Association Mala Jiribamna Saireng Saidana Bagi Thoramda N.G. Bijaya Kaisamna September Thagi Oina Amadi Santibala Devina December Thagi Oina Makok Taki Bagi Damak Malana Ikai Kumnaki. Ima Kholgi Luploi Ama Oina Makoibusu citation Amamam Piduna Nasigi Thoramasida Ikai Kumnaba Utki. Meghalaya da ngasidagi COVID test tobagi mamal hongdaragani RT-PCR, TrueNet, CVNet yauna COVID test tobagi mamal chada yankai hantaragani haina Meghalaya State ki Health Minister A.L. Hekna ngasi lauthokre. Kudamoina rapid antigen test lupa chonga loramba du lupa chani yankai oiragani. Cheragasida Maharashtra, Kerala, Punjab amasung Karnataka gumba COVID sathiba state singdagi lakpa miyoi singi oinadi tangai fadana RT-PCR test tobagi waripsu laukre. Arunachal Pradesh ki CM Pema Khanduna state asigi ahanba Formal Indigenous Language and Knowledge System School is coming district ta hangdokre. Nibu Nivgam Yerko haina koba sigi asigumba makhalgi ahanba school asi hokiba nungmaizing numit sepagi manak nakna rang village ta hangdoki. Asigumba school asina indigenous tradition culture amasung lon hinghanba loinana sandokpada mateng pangani haina CM na thajaba phongdoki. Masamak Monpa tribe ama oiba maramna mahakti Buddhism chatli institution ama oiba maramna mahaki culture di safe hoiri. Buddhism tamduna degree launari maramaduna aikhogi angang singda makhogi indigenous culture heritage language tambinabagi institution lingkhat patai hainasu CM na makata na phongdokhi. Haukiba pung kunmari asida Wanopuk state singi manungda hozik phawbada ngasigi oina COVID-19 positive oibagi report lakraba state singi manungda Assam da ngasidi tha thajadana COVID ki anoba positive case yankaini thoi phangkhre. Tripura da Taruk, Manipur da Tarahumdoi, Meghalaya da Ama, Amadi, Mizoram da Ahumni. Awanopuki state singi manungda Haukiba pung kunmari se da Tripura da COVID anaba amakak laikidaba natana atopa laikidabagi paudi laktri. Amadi India da ngasigi oina hauzik phawbada COVID ki anoba positive case lising nifu taret supna taramari phangkhre. Apunba nabagi masing crore amaga lak taratret lising kuntrahumdoi ka chamri yoksilakle. Hauzik nabagi masing na Lak ahumga lising humpu mangane amadi ngasi India da hauzik phawbagi oina COVID anaba miyoi chaniga humbudra manga laikidabagi pau lakli.
ꯄꯟꯕ ꯌꯥꯏ ꯏꯟꯗꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯛꯂꯤꯕ ꯁ꯭ꯇꯦꯠ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ 15,000 ꯂꯥꯜꯂꯗꯨꯅ ꯍꯥꯏꯕꯗꯤ 19,937 ꯐꯪꯈ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯀꯣꯚꯤꯗ ꯑꯅꯥꯕ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 152 ꯂꯩꯈꯤꯗꯕꯒꯤ ꯄꯥꯎꯁꯨ ꯂꯥꯛꯂꯤ असुमना साथीरक्लिबा कोविड की फिवम असिदा मिटेंग थमलगा पंजाब की सीएम कैप्टन अमरिंदर सिंह ना मियोई कांगलुप खरा हेन पाक चाउना कोनसिंदना वैक्सीन कापगी खोंगजंग थुजिल हनबा सेंटर दा हाइजरखरे कोविशील्ड तसी यूके वेरिएंट की मायोग तसु चप मानना इफेक्टिव नि हाइना एक्सपर्ट ना हाइरिबसिनदी संदोकपगी चेन असि कायहनबा मियोई मसिंग यामना वैक्सीन कापगी मथौ ताई हाइनसु सीएम असिना पलखी ngasi union minister prakash javadekar na maroiba wafam ama laukthokladuna leingakna vaccination gi khongjang pakthok chokthokhankhre thagatningai oiba khongthang ama oina lagliba april gi tang amadagi chahi 95 mathaki miyoi singsu vaccine kaplagani masigi damak india da vaccine su sem saduna leire amadi vaccine gi awatpa leite hainasu minister asina phongdokhi aduga vaccine kapagi marakta chayol taruk tagina chayol nipan फाउबगी खेनबा थमलबदे वैक्सीन असि हेन्ना इफेक्टिव ओइ हानेसु मिनिस्टर असिना फोंदोखि US यूरोपियन यूनियन ब्रिटेन अमसुंग कैनेडा ना चाइनीज ऑफिशियल सिंगी मथकता सैंक्शन थमजिनख्रे फनबयाई यूरोपियन यूनियन ना रंग इहान हाना टॉप सिक्योरिटी डायरेक्टर यावना चाइनीज ऑफिशियल मरी की मथकता सैंक्शन थमजिनखिबने सैंक्शन सिंग असिगी मनुंगदा ट्रैवल बैन तौबा अमदी लन थुम फ्रीज तौबने चिंगबसु यावरी मरोइना अथिंगबा असि उइगर मुस्लिम सिंगी मथकता चाइना ना तमथीना ह्यूमन राइट्स खुंगोइनबगी थोंग क्या चथरिबा असिगी मथकतने अरोइबदा ngasi tentakpa maroiba pau khara hayeng amukasu lebang prime minister narendra modi assam da lakadauri sipajhar da bhot khonguni defense minister rajnath singh na ngasi assam gi lamding amadi hozai da bhot khongkhre UP gi CM Jogi Adityanath na ngasi barak tampak da chatuna kasar gi mafam ahum habadi borkhola udharbon amadi silchar da BJP gi bhot khongki आत्मा स्कीम की मखादा मणिपुर की अफबा लोमी 95 इंग्लिसिंगनी कुनमाथोई की ओइना तोंगान तोंगान बा अवार्ड सिंग एग्रीकल्चर मिनिस्टर ओलू खोइना यंथोखरे तेलंगाना चंडीगढ़ अमसुंग यूपी ना कोविड संदोर साथीरक्लिबा सिदा मीटिंग थमलगा हयेंगदगी हौना एजुकेशनल इंस्टीट्यूशन सिंग खरनीगी ओइना थिंजिंदुना थमलगनी लाउथोरखरे चाही असिगी जुलाई था फाउबगी मनुंगदा का इंग्लिसिंगनी 19 गा मरी लेना सेंटर ना रूल सिंग सेमदोकलबा यारी मुंबई पुलिस की एनकाउंटर स्पेशलिस्ट सचिन वाजेना सासिनबा आईडी सिनदुना 5-star होटल अमदा लेरंबगी वाथोक अमा लागली पंजाब दा थोकलिबा कोविड केस की सैंपल चादा मरफुमाथोइदा यूके स्ट्रेन उबा फंगले लोन मोरेटोरियम मखा सांगदोखनबगी आरबीआई ना थांगलखिबा वाफम सुप्रीम कोर्ट ना यारखिद्रे जर्मनी ना कोविड लॉकडाउन अप्रैल 19 फाउबा सांगदोखनख्रे कोविड पैंडेमिक की अहम सुबह वेब थुदेकनबगीदमक नागरिक सिंह एस्टर हॉलीडेज की मतमदा नुमित मंगानी युम लेननबसु हाइरी अमदी हौकिबा निंगथौ काबा नुमित बांग्लादेश लैबा रोहिंग्या रिफ्यूजी कैंप थोकिबा मैचाकपगी थौदोकता सीबगी मसिंग 15 यौख्रे मियोय रिफ्यूजी चमरीसु थीबा फंगद्रिबने ngasi ge Arambai News Guwahati da Manipuri Pao sandokchaba matang solution jabag loinana tabiriba singbom kaso hanna khurumjari